टेरिटोरियल इंटीग्रिटी ngaknaba illegal infiltration mayokta akanba thabak lokhatpa mathau tai hiram khudimakta India gi territorial integrity ngakuna thamba haibasina khwaidigi luba khongthangni haina khanduna thabak tawgadabani territorial integrity ngaknabagi damak lon yadaba mongda changshilakliba infiltrator singgi mathakta akanba thabak lokhatpa mathau tai haina Meghalaya gi Rajya Sabha MP James Sangmana phongdokri Indo Bangladesh ngamkhai paringda lon yadaba mongda miyoi kaya changshilaknaba honaribasigi matangda nungdangba phongdokladuna James Sangmana hai infiltration gi thabak thawong sing asi yamna hakchin lawfom thoi ngamkhai paringda pungkun mari vigilance thabak tawriba sing paikatuna mari leinaba authority singna infiltration gi thawong lehendana honagadabani haiki Meghalaya gi South West Garo Hills District ki manung chanda Nandichar area da Bangladeshi National Amad Chenana Thaudo amada Border Security Force amasung Border Guard Bangladesh ki marakta unkhatna balaiki haibigi report phongna rakhiba madugi matungda James Sangmana hai issue asi ngamkhai security ki thodang lauriba laima ki agency singna yengshinduna waroshin purakna ba khongthang lokhatpa hokri Parliament ki member ama oina national security ga mari leinaba matter singbu India lainang na yengshinana ba lokhalakliba thabak thorom sing asi mapum fana sawali isamakta leibaga sigi interest ngang nabagi damak thodang sinaraklabadi thawai hakchang yauna thabak tawnaba sem saduna lei pumna mangna leiba ki ngamkhai paring ngakpa amasung territorial integrity kahinda thamba habasi manguna taduna leiraba thodangni khangadabani haiki